Kukisingna ngasi ayuktagi National Highway 2 Imphal Dimapur matam kaktana economic blockade ke khongjang sangsinba Houkhre. Naga lambi fauduna German road amadi Tiger road semba yaroi lambi asi illegal trucks sing puthok pusin tawba yaroi naga singi ngongkhaida suspension of operation sugi camp sing thamba yaroi haiba dabi kya tanduna hauzik naga foothills coordinating committee na sin kukizo sing lambi faunafam oiriba kangpokpi amadi songpi churchanpur lambi athingba thamduna chathariba banasigi mayokta working committee of Kuki Civil Society Organization na ngasi ayuk pung 8 taba matamdagi Asian Highway amasu oiriba National Highway 2 Imphal Dimapur lambi paringda matam kakta economic blockade ke khongjang sangsinba Houkhre. Ngasi ayuk kangpokpi district masing yamlaba nupi singna lambi da thoktuna lambi da lakpa gari sing sek tawbaga loinana pot sei putuna lakpa gari sing athingba thamki emergency service amadi medical transport sing di athingba adu to konsin khide panbe abadi Working Committee of the Kuki Civil Society Organization na thasigi tarukta Kuki jo sing na satok sasin tawbada naga sing na athingba thamleba asi pung 13 ke manungda komthoktrabadi National Highway 2 da total blockade ke khongjang sangsilagani haina khan khibasu lekhrabani press na phangba pawgi matungina di National Highway 37 Imphal Chiribam lambi paring asidasu economic blockade ke khongjang asi Working Committee of the Kuki Civil Society Organization ge lising makhada sathaba horgani hairi Manipur wathok ke waroisin puraknaba Thadw Inpi na Meitei seso singa wari sanaba English ngani kunga humdoi gi me ahumdagi sin Kuki zo kangrup ke mioi singna Manipur ge punba saktam thugainaba khanghauduna landar khibagi waroisin puraknaba lenga amasung miyamna honaduna lakhibagi manung channa August 3 Thadw Inpi gi mute sing Imphal da laktuna Civil Society Organization gi mute sing ahan oina wari sanaba hokhibadu thagatningai ni thorang asi thokliba wathok asi horoisin puraknaba akhanaba khongthang amani haina lawi horoisin puraknaba lokhalakliba khongthang asida kanglup khudimakna mapung phana sawatpham thoi masigi ona tainabada miyamgi maraktagi social media da magi aningba apambada comment piba tawroidabani Nakalani gi muknariba marakta puna phaminaduna wari sananabu honaba haibasina khwairiki chumba khongthangni malemgi lebak singi manungda lebak amaga khulai gi muknababu oigera natraga miyoi kanglup singi marakta ungkanaba thokpadi hana sunaba kanglup ki irang na chingba tholakpagi waroisin wari sanaraga sangtainaba purakhiba ngaktani amaromdana lebak anigi marakta khulai gi muknaba arm conflict lep leitana thoktaba nate Mapangan kan banatrag achow lebak singna apik lebak singi marakta landa duna khudum sansinduna loilam sandokpagi watok sing su leiri loinana mioi kanglupna apik pa kanglup yosinaba honaba amadi yosin khibagi watok sing leitaba nate furup kanglup ki oiba watok asidi lebak amagi manungda leiriba mioi singi marakta thokpa kanglup ki irang oibana oroisin puraknaba honaba da araiba oi lebak amagi mathakta soknaba landi misimina amadi amangata kya thokpagi mathakta waroisin puraknaba honabada ahum soba lebak amana mayai leptuna khongpham handoknaba honaba changi Manipur sin Kuki zona landarakpadagi thokliba wathok asi kanglup ki irangni haina lawgadoribra haibasini landarakliba asida mapalamgi khut yawbadagi afaba makhangni langi khulai sizinaba amadi drone sizinaduna nongthaki tegi bom thadaduna attack sathaduna Meitei miyambu paktaknana mihat chatharakhibadagi khudam sangdam leiraba wathok oiri Myanmar da lalau sathariba khulai paiba PDM na chingba lalau lup kharagi khulai paibasingna ngongkhai lansilaga attack satharakhibadagi wathok asi kanglup ki oiba wathok ni haibagi kholau leiri landarakibasingna makoigi oiba demand pandamni hairabadi Manipur bu masitana thugairaga makoigi tonganba legislature lebak ama semgani haiba oibana wathok asi colonialism natraga imperialism gi mami chawna tai adubu muknariba asigi warosin puraknaba Indian government peace process sathariba asigi mathakta la saitheng mayoknariba kanglup singi marakta punna phaminaduna warosin puraknaba wari saba horokliba asimakti afaba khongthangni lawi UN sina athingma pirakpadi Asang Kasar Indigenous People Forum ki President famdik Resign Twkhre Hayeng Imphal ki City Convention da pangthongnaba thorang toriba World Indigenous Day ki thoramda Naga Fur ki mioi amatta saruk yaba yaroi haiduna
United Naga Councilna athingba thamkibaga loinana thorom adu pangthoknaba honabada achauba thodang loramba Indigenous People Forum Manipur gi President Asang Kasar mahakna pairamba President gi pham thadokhibaga loinana thorom aduda saruk yararoi haikhre hiram asiga mari lenana ngarang Asang Kasarna mahakna pham thadokbaga cherolama Indigenous People Forum gi Vice President Pisinkhre pham thadokbaga cherol aduda palibadi hayeng Imphal da pangthokadoriba World Indigenous Forum Day 2015 gi Thauram asi Nangagi apex body ama oiriba UNC na lawkiba firep amadi makogi wakolol adubo ikai khumnaba utuna pham thadokpagi firep asi lawbani hairi Nakalamaromda Northeast Indigenous Peoples Forum Guwahati Head Office Assam gi Chairman Anup Setiana khuyek piduna thadorokpa cherolaman hairibadi UNC na World Indigenous Day 2015 gi thoram Imphal pangthoknaba honabada achoba thodang lawriba Asang Kasar da kenmi thabak sathriba asi yaningde angakpa phawi Naga Fur ki ichini nauksing amadi CSO singnaso IPF emna lawriba thodang asibu khangbiduna handak thorakleba wafam asi leibak miyamgi mangda seranana satkidanaba honaminasi haina fongdoraklei charak asida Indigenous Peoples Forum Manipur ki President oiramba Asang Kasarna President gi pham Thadw khibaga lonana Vice President oina thau puramba Rohan Filemna Indigenous Peoples Forum Manipur gi President in charge ki phampu ba Houkhre hairi Private Hospital da PMJY scheme among hana chanhanbina ba patient party singna governor gi puning singsilakli Asigi manga the Association of Healthcare Provider of India Manipur chapter na thokiba cherolamada India lengakna haudokiba PMJY scheme gi makhada beneficiary singna ana layengda changkiba sanpham singa mari lenaba private hospital da reimburse tobidana terakpa maramna hairib scheme asigi makhada piramba khudong saba sing tha asigi tara taruktagi matam kharagi oina leplagani haina phongdorakpadagi dialysis treatment toba mathau taba patient sing di kok da khud hapnare ASPI Manipur chapter gi matung ina matam kuina reimbursement phanglaktabana maram oiraga ASPI Manipur chapter da affiliate toba private hospital clinic amadi diagnostic center sing ningthina mathau pangthokpa ngamlaktabadagi hairiba warep asi lawkhibani maram asina cheyolamada dialysis ahumlak mathau tariba patient singi punsi kanbada achoba mateng oiriba PMJY scheme asi amuk hana chana hanbinaba private hospital clinic amadi diagnostic center singi phanpham thokpa reimbursement sing thuba matamda pithoknaba mari leinaba authorities singda pautak pibiyo haina patient party singna Manipur Governor Ajoy Kumar Balagi mafamda appeal tawrakli Manipur da thamliba president role asi kadigumba center na mangjauna revoke tahoudrabadi 2016 ki February 12 fawba laikigani MSF India gi president na thokiba proclamation gi matung ina sahi asi haukiba February 16 dagi state asida chana haliba president role asi center na karibumba mangjauna revoke tahoudrabadi 2016 ki February 12 fawba state asida president role lekigani haina Ministry of Home Affairs ki Meitei ki Thkhre Joint Secretary Government of India G Partha Sarathina khuyek piba Manipur Governor Secretary amasung Sub Secretary da ngarang address tawkiba ministry ki charolamagi matungina August ki tang 16 dagi hauraga state asida makata na president rule sangthanaba Lok Sabha na July 13 amasung Rajya Sabha na August 5 da statutory resolution approved tawki masiga lonena Thadw amaga state asida president rule sangdoklagani madugidamak tonganba notification thokpagi mathau tadrai maramaduna President rules sana halingai karigumba matamda center na revoke tawdrabadi matang sahi 2016 ki February 12 fawbada sana halagani hairi